ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯃꯤꯁꯤ ꯌꯥꯝ ꯊꯤꯅ ꯆꯤꯜꯂꯦ ꯑꯗꯨ ꯃꯅꯨꯡꯗꯕꯨꯗꯤ ꯈꯔ ꯆꯪꯖꯔꯛꯑꯦ ꯑꯗꯨ ꯉꯥꯛꯇꯪ ꯉꯥꯏꯔꯤ ꯃꯅꯨꯡꯒꯤ ꯗꯨꯔꯒꯥ ꯀꯩ ꯂꯩꯕꯗꯨꯁꯨ ꯎꯠꯆꯔꯛꯀꯦ ꯁꯤ ꯃꯄꯥꯟꯒꯤꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨꯒ ꯁꯤ ꯃꯣꯏ ꯃꯤ ꯂꯥꯛꯄꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯍꯥꯏꯕ ꯃꯣꯏꯅ ꯄꯨꯖꯥ ꯂꯥꯠꯄꯁꯦ ꯌꯥꯝ ꯊꯤ ꯐꯖꯅ ꯂꯥꯠꯂꯦ ꯍꯥꯏꯕ ꯁꯤꯅ ꯑꯍꯥꯟꯕ ꯄꯨꯖꯥꯅꯦ ꯃꯊꯪ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯁꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯄꯨꯖꯥꯈꯩꯁꯨ ꯄꯨꯖꯥ ꯂꯥꯠꯄ ꯖꯒꯥꯈꯩꯁꯨ ꯆꯠꯇꯣꯏꯅꯦ ꯑꯗꯨꯁꯨ ꯃꯊꯪ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯃꯊꯛꯀꯁꯦ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯍꯥꯏꯕ ꯃꯣꯏ ꯁꯤ ꯂꯥꯠꯂꯤꯁꯦ ꯃꯤ ꯈꯨꯆꯤꯟꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯃꯤ ꯆꯤꯟꯃꯟꯈ꯭ꯔꯦ ꯑꯗꯨꯅ ꯂꯦꯞꯄꯒ ꯑꯣꯏꯅ ꯈꯣꯏꯔꯝꯕꯒ ꯊꯣꯛꯂꯛꯑꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯐꯖꯩꯌꯦ ꯑꯗꯨꯒꯤ ꯂꯥꯏꯠꯇꯨꯗ ꯑꯣꯌꯥꯔ ꯃꯌꯥꯝꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯌꯥꯔ ꯃꯌꯥꯝꯁꯤꯅ ꯄꯨꯖꯥ ꯃꯐꯝ ꯑꯅꯤ ꯁꯨꯕꯅꯦ ꯁꯤ ꯃꯣꯏ ꯁꯤ ꯂꯥꯠꯂꯤꯉꯩꯁꯤ ꯂꯣꯏ ꯅꯛꯅꯩꯕꯀꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯂꯥꯠꯂꯦꯕ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯃꯄꯥꯟꯗ ꯌꯦꯡꯕꯗꯗꯤ ꯑꯗꯨ ꯃꯅꯨꯡꯗ ꯑꯃꯨꯛ ꯅꯝꯖꯔꯛꯀꯦ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯌꯥꯝ ꯐꯖꯅ ꯂꯥꯠꯂꯦ ꯃꯌꯥꯝꯁꯤꯅ ꯄꯨꯖꯥ ꯃꯐꯝ 4 ꯁꯨꯕꯅꯦ ꯃꯁꯥꯏ ꯃꯅꯥꯛꯁꯤꯗ ꯄꯨꯖꯥ ꯃꯐꯝ 4 ꯂꯥꯜꯂꯦꯕꯀꯣ 4ꯃꯛ ꯆꯠꯇꯣꯏꯅꯦ ꯃꯊꯪ ꯑꯃꯃꯨꯛ ꯆꯠꯀꯦ ꯃꯊꯪ ꯑꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯣꯏꯗꯣꯏꯅꯦ ꯁꯥꯏ ꯃꯅꯥꯛꯁꯤꯒꯤ फजब हम नहीं ला सीधा वाओ वाओ हम जगह पके वाओ और
Kayaknya mayam sih yun. Mayam music manung ang namjarage music kucing nandawi. CJ camera. Kan smart bazaar se nung sabay taning atra bana ba smart bazaar nung sang bata. Ha? Aji na. Kai jaga gani do. Kang de do na ba mi chila kan karanga. Lai ai khora mai. Ni kuchin julai. Wow style. Ada draw. Amo naman saya. Chị đâm chứ lây đấy. Mỗi tu gặp giờ thông gan của tiếng này giống đâu à? Mai mai ghi lại cái này cái gì đâu. Natin. बाद में लेगा वही जिल्ली भी अच्छा होगी con nào thì ở điểm đấy nhỉ? Cái nhất là bấm mặt
มันมาเลยยำนักเลยแม่Siam fazei assim de leite como leite मुझे अगर मेरी घर राव तो हम दोनों ने ये मतलब बच्चा मचा मारे तो हम कुछ नहीं बोल रहे
언니도 같이 하게. 언니도 같이 하게. Ayan, masigit video sa matang solution jargon. Nung sige na, like mo subscribe po. Bye bye.